manipur lengakna koi mapandagi changakpa koi mitop sing amadi sakhang driver sing je masagi document suna yaktaba sing je online biometric registration tongna ba khangan khre haina su ngasi paper da yaw jamasi mapalam dagi changakpa koi mitop sing biometric tongna ba habsi mamang dagi hairaga so dum lai ngasi su dum hai masi mamang da hai khriba sing je chin noina hai khrabra thabak yaw drabra ngasi na muk ngasi su na hongna na manipur lengakta koi mapalam dagi changsilakpa mitop sing online biometric tongna ba registration tongna ba khangala khre haibagi india son dagi thar khri ajumsi kari motha meaning oja Minister of Home Affairs na government of physically PR lengak sida instruction ama lakwa khadani da adum taw installation me am sangeba seta taw haibi seta yaro biometrics ki machine nungin khin ba kot pa kai daw ba magi porous area na karai dano kotuno me am check me am sangeba heta sinda budi ta laibu ko adu masi porous leriba area singsi kara waidano lisal iba me am sing se kamai phaduino kotuno haibuna singba magi technical oiba pot me am su yauri adegi machine haibasi online machine haibasi magi network ki kari gi facility laiba ko mafam mam sangibu ko mitop lakpa se aeroplane na paiga lakpa sing adu budi am thigat ba lairani ko natabada akhoi da thengnaiba issue di aeroplane lakpa train da lakpa du na te ba thengnari si akhoi gi porous area sing di husel changaga khoi khangna leiramba sing adu ne ba network leitaba jaga da ama leitaba jaga adu mayam sing du kamai thido khotori hai mechanism ama haptraga di yaroi ba biometrics katana ama katana yaroi leiriba mayam sing adu gi leiriba mai porous area mayam sing asi kara waidano kaidano fmr ko border fencing gi kari gi issue mayam leiri adegi di free movement regime gi mayam leiri si mayam sing ase loimong mari ilena ba pone ba adu order na yaroi yathang na yaroi ba yathang toroi si phai phate ha banate but magi action lokhatna ba environment ama create tawam sange tawrukna ba sange hona ba ko adu kayam tawrage haibu gi matung ina magi thabuk tu ki keno lepakane ba ko minister ho pias yathang ama lakre akhoi yathang du inna ba haire khabar da haire adu na da na yaroi madu gi feasible oiba magi reality ama tholakna ba gi damakta environment ama create tawam sange ba adu gi environment to kayam create taw kayam khumang ke so lage haibu gi matung ina akhoi haibu sing asigi phalji phangane ba ko khabar da kari da ama ngakta haibuna madu yaroi mayam haira khre kui re nrc tawba biometrics tawba du tawba mayam ngangna isi sai ngasi ngangi wana te ba ko aduna masigi pose hanjan haira ga su hojibokta akhoi gi magi materialize tawba udriba miyam na singna ba kokti se madu da sanga da environment sing adu installation tawdaba create tawdaba gi ne adu hana phajana tawbum sange adu kan da potu magi keno sing si tholakani chumi adu aina ani su humsu da lakchaningi point na koi gi hojik se PR lengak leibani na leiliba koi gi MLA minister sing se power am da leitrabagum na koi gi Narendra Modi na yana ba khona ba da koi gi MLA minister sing awaba oire hangna saba posak amagum na hingduna leiriba MLA sing mathongna ngai duna leirgum si haina koi gi pong khaidem mani na phongdok piro jamase koi gi hangna saba posak amagum na hingduna leirgum si MLA sing mathongna fudu osi haibagi point se oja makoi gi masa da yowu matam na masi kari feel tawani amadi kari changes ama poraki habagi feel torokpa yabra natraga masi zum pien dabagi hairak pa oigadra hadu da antang thambi masi mayam puna maksi pena dre haisi madi leiri puna maksi loi khangi ko lebaki leiri situation apen bo oidi haisi jo loi khangi ko the responsibility si kanano haiba posine ba lura isi responsibility si agi motadi khoi lebak si dictatorship leibana te ama leibana te the people's government ama na leiraga salai ne ba people's government have si power si krai director people the director punatra senator punatra other the people are directly or indirectly responsible in these cases hariba mayam singa si the people singa si suloba responsibility leyebo ko aduna MLA khakta taina bi yaroi ama khakta taina bi yaroi MLA singa se MLA oido mina MLA ki position se the leriba mida adu ena ngangbadi yam leba but in that position the lereka du da what shall I do haibase ai ke do godagi haibase masigi issue mathola kaneba they are makoi singa se under the control of the constitution under the control of the law of the country lebak sigi law amadi constitution na bind toroga leibane aina tawninge na pro tawbe yaroi tawninge na tawba ba yaba haiba sideida aina tawninge na tawbe yaba sideida MLA si tokpa ma
MLA toogana MLA gi mathau sina kana tawduri MLA to ena khalase buko ada kamai tawduri ai tokshar gi haijim dai gi right ne buko toga da MLA gi thabak tawba ya gadra issue ama leiri ba sideda aduna leiri ba poching ase kamdongna khoina settle tawgada gi haibase tapna ingna wakhan khallaga karmaina kari position logada gi aise masi MLA sing si ju mini makoi wakhan khalam gani kamai tawna pawa lakani ta kamai tawni khoni mayama do khalam gani buko khanda ba khasu yaram badi ai but ai mi amoi di khalam gani na khalle buko moi mayam sing si public na vote piraga miyam gi keno taw mandate taw vote kari ne buko mathangi vote ama lakpada noina tawhiba mayam sing du pen tre noina vote pira roina prik tawdun amani dana ko hoji buki wena di moi da koina vote piraga kagri bani na moi gi keno do koina hekta moi gi office to koina yam sathiba yam barbaric mongda sini na highway so ID hining de ko any opposition gi wana te ruling gi wana te highway MLA khuding wang haitare ko congress gi ogera BJP gi ogera adi any party de gi hoi NPF gi ogera natraga na JDU gi ogera any kariba mayam singa se masi singse they are all representatives of the people of Manipur makoi aduna people na mandate am pira kari ineba aduguma mandate am phangi majority mandate am phangi mi du da koina madugi office tu koina hektama kano tawna hoi gi mandate amal lai lai dringai da mandate amal lo dringai da yamna thina adai yamna mong sa da mi oiba mong na taw mong do ai gi pendri min ngai tri ne yamna unconstitutional oiba yam unparliamentary oiba wai wata sina raga moibu ngangwa saiba natraga lawo khomu taw se masi su akhoi di as a human being ai di tongning de aduga moi gi tawham thokpa law nung mayam lai ri bu lo mayam singa do da moi su mi ni na lainari ni secretary private secretary discussion mayam khana ram gane ba nainaram gane ba ko tawbi abna kaino tawbi adabna karino haiba mayam na maram de manipur se akoina manipur gi people gi lari ba mioi sing khara gi mioi group singi sentiment loina mak thungan ba yaroi ba manipur se hoji se part of the India ne ba aduna India gi lari ba miyeng de yeng pakanda Indian state ki miyeng de yeng pakanda manipur se ka main thongga de gi haiba se akoi gi representative na khanba natra akoi gi miyam na khanba duna amane ba India gi lari ba lenga ki miyeng de khanba duna amane ba manipur na India gi sharu amu oiroi na lan horoga akoi ware am lokje ne duna tongan bam ne ba ko within the purview of the state of the Indian state tadi hai miyam singena podok to ba yaroi ba masi law ma lai ri leba gi sanabi ma law do ni yaning den lan to wi ai ho wi ai kaim to wi ai de kaim kai de but law do aina ngamaga law ma semdri bokti lai ri ba law do sanabu tab na tro adugi potugi manung da ne ba MLA sing sina wak to ri se aduna ai khoina sidaida MLA sing na marin panba pandaba ma gi lai ri ba mayam ma adum ma gi tawham tawba ya da ba situation mayam le ram ne ba ko adu mayam sing da khoina miyoba mo oina khallagadi madu su ubham thoi aduna punamakshi budi akoi irang leibadagi pendabadagi haina ba tawna ba ngaktani mayam singji penadre khonadre hadra pendabasi kana sob tawge haiba kan MLA khaktadi na tesini aina hainingina we are also responsible maram de akoi people la moina ko laiba mayam punamakshi akoi people gi laiba responsibility si masak khangadabadagi amana ma tawdagi su mayam yauri bane ko si mayam singse akoi isana understand to haibam sangi adu kandu da posing si solution ai thola kadra ina khalle aduna sidaida amagi aina adu ina chinda natraga kaino da pang nga paksai de sairaga posi oigadam na te farakadam na te ko manam di magi parameter am leiri ba parameter sing gi manung loi tawna ngak tane thaw punam mosi aduna ai di freedom ni ai di ngang bi ai di tawna bu taw bi ai manam da engon responsibility yaw de responsibility yaw ra kan ne posi lo reise aina MLA amu oidabni ne MLA da pangam di yaba but aina MLA amu oitargadi ai kamai tawgudagi haba ai position si kamai tawgudagi haba pot ama leiri ba reality ama aina reality da sang da sinim samna kan doctor oidaba mina doctor sahab ya mali da film da ko da tawdana ko tana kai tawdana ko ai alwoi be mo la yeng wa haijela di wa du beram kar oidrane adu mai tawdana magi responsibility ama leiri ba posi phamji paira kan da dai da si pura kan da adu gi area da hoina khangna naina bam sange area je pangai da haiba ya da hai tare ko aduna smai nai di mioi ba mon ai bu sungare ama sungare ai di opposition gi wana te ruling gi wana te any MLA koding ama koding ko na mioi ba un rakanda mioi ba mugi level da human amagi level da mana to ya ba adigi law gi kari le ba myam si kari no mon le ngado posi kai no ji khana ra kan si da akhoina wa si naina ba ai di chume na khale ba ko aduna mayam pen de pa ngana bana amani aduga lady pot mayam sing si reality hai bisi kaino hai se akhoi kitang masi ai di naina ba chumbra nai
ꯁꯨꯃꯥꯏꯅ ꯊꯝꯅꯤꯡꯉꯤ ꯌꯥꯝꯅ ꯃꯔꯤꯛ ꯆꯨꯝꯕ ꯌꯥꯝꯅ ꯐꯖꯕ ꯋꯥꯐꯝꯅꯤ ꯑꯣꯖꯥꯅ ꯊꯝꯕꯤꯔꯤꯕ ꯋꯥꯐꯝꯁꯦ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯌꯥꯎꯗꯕ ꯃꯤꯅ ꯉꯥꯡꯅꯤꯡꯉꯦ ꯍꯥꯏꯗꯅ ꯐ꯭रीꯗꯝ ꯗ ꯄꯉꯥꯡꯗ ꯉꯥꯡꯕ ꯄꯪꯆꯩꯗ ꯆꯩꯕꯁꯤꯁꯨ ꯑꯦꯁ ꯑꯦ ꯀꯃꯟ ꯄꯤꯄꯜ ꯑꯃ ꯑꯣꯏꯅ ꯃꯁꯤꯁꯨ ꯇꯧꯍꯟꯅꯤꯡꯗꯦ ꯍꯥꯏꯕꯅꯤ ꯑꯃꯗꯤ